नुमिदांग वाइरम ममसुक तौरक्पा अदुवाइगी मतमनि चाही यामना नौरिबि लैसाबि मचा अमखक अमंबा मरक अदुदा मसा अदु यामना पाखतना माइकई खंगदना मागी मखोंगना पुरक्पा लंबी अदुदा लेप्तना चेलक्लमे महाकना चेलक्लिबदु खरसु लापा मफम अमदगी ओइबना मादी मसा अदु वाबना यामना चोक्थरमे अदुबु महाक वारबसु वाना महाकी खोंथांग अदुदि लेप्तना अदुमक थांगलमे मसिदगी महाकना मी यामना ताबा अचौबा लेबाक अमदा थुंगलदुना मसा अदु सोर असांगबा महोन थजदुना लंबीगी मची अमदा ngaihak phamlaga पोथादुना लैरमे अदुगा अमुकसु ममितगी मपी ताना कप्तुना हाइरई इमा बाबा नखोय अनिबु कायदा लेबगे अइदी नखोय अनिगी सक्तमसु अमुक फावबा उखिद्रे अदुगा अइना वखल तारकपा मतमदना फट्रबा इबोक असिगा कमदौना लैरमलिबनो अइगी इमा पाबसिबु कनानो मखोयबु कदाइदा लैरमगनी इमा नचादि फट्रबा इबोकी मियुत मिनैदो खांबा ngamdri aduna ngasidi ai ha maikei khangdan khongna puba maikei da chelakli mafam ase misu yamna di taba mali phari aisu nupi aisu pambai ama natraga ama yengduna hingnana ba hotnarake asa numisu tarakadori aibu hojikbu kadaidanu leigadori basibo kanasu khangnadraba mafam asida aina changjafam niruba matamda aibu changhanbirakadra adubu masi natanadi aigi atopa upai leiti aduna ai mafam aswaida leiriba yumsing asida changjafam niduna yenglurake asi haiduna mafam aduda leiramba yum amada changduna hairame oh yumsibu mi leibro kana kana leige kari noibe ma kari haige haibano ine aise athapa khungang amadagi lakpani ado ngasige ahingsidadi aibu yumasida changjapam bibi e kanano karino su khangdaba nangna hairaga aina kamaina hekta thajadoino bema nangna adumaina afaba saduna leiribra haibusu khangdedo aduna ne nang aikhoigi sida leibadi nungairaroi atopa kanagidano mahangluru ase haiduna yumgi thongadu lonsinke masidagi mahak upai leitabagi leiriba yumsing aduda mathang changduna ahing asi leijage haina haijarame adubu kanagumba miyoy amatana mahakpu akhoigi yum aduda lehenbiyo haibadu yaraklamde matamsu asum thengjin khibana lambi aduda mi amata su chatpa ukhidre mataw aduda mahakti masa adu yamna pakhatame aduga kibasu yamna kirame aduna mahak lambi gi machi amada masa adu tashinduna famlaga hikna kaptuna leirame tanja asida mama macha ani khaksu lambi da laklame aduga makhoina su leisabi aduna kaplaga leiramba adu ubada maunupi aduna tapna hairei bema nangbu kanano aduga karigino nangna lambigi mataya sida natomda kaplaga leiramliba sibo ima aigi ming thoibi kawi aduga aise yamna lapa khungang amadagi lakpani adubu aina mafam ase yorakpa matamdadi numisu tasinki aina mafam aswaida leiriba yumsing asida changjaphamni jaruba matamdasu kanamtana aibu lehenbiyo haiba yaraktre oh adugi oire ko yengoi thoibi madugi oire dine nang kaisu waru lao imaga punna chase tu asida imaga lakminari base asina imagi ichanupi maming ne rani kaubani lao nangsu imaga punna chatase aduga ne akhoi de hekta leiraga loiredana as ima kaino imana haiduba kanano kaino su khangdabi nupi sibu yumna kamai puraktoino akhoi de imai cha khaktani leirise aduna nupi ase yamna phattaba nupi moiramlabadi kamai tawdoino hai adu maina mathong maram khangdana mi da ngang ba hauna de bema yeng nupi macha asina pambai leitana kaptuna leiramliba mataw asidabu mabo khoina kamaina hudomdoino aduna ne imagi rani nang tumina adumak lei imana tawba thabakta ne nang yetkan ase haiduna maunupi aduna thoibibu magi mayumda puduna laklame aduga chaksu pizabirame masidagi nupi aduna amuk thoibi da hairei adu thoibiya nangbu mafam asida kari tawba laklibano nangi ima baba ga lakminaraga nangna tumta lambi manghawrira ba nati ima aigi di ima su ipa somta leidri aduga aidi makhoyani gi masaksu khangdi aise bisak piklingai dagi ibok amaga leiminarame adubu ibok adudi yamna phattabi nupi amani mana ibu yamna thina tawbi
ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯗꯨꯅ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯒꯤ ꯑꯩꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯕꯣꯛ ꯑꯗꯨꯗꯤ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ꯫ ꯌꯥꯏꯌꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯝ ꯍꯩ꯫ ꯏꯕꯣꯛꯀ ꯂꯩꯃꯤꯟꯅꯔꯤꯉꯩꯗꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯆꯥꯛ ꯈꯔ ꯊꯣꯡꯕ, ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯈꯔ ꯇꯩꯕ, ꯁꯤ ꯃꯉꯥꯏꯗ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯏꯕꯤ ꯑꯗꯨ ꯔꯥꯅꯤꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯊꯣꯏꯕꯤꯕꯨꯁꯨ ꯂꯨꯅ ꯆꯥꯅ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗꯗꯤ ꯔꯥꯅꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯍꯥꯏꯅꯗꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯅꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯍꯦꯛꯇꯃꯛ ꯆꯠꯈꯤ꯫ ꯀꯅꯥꯅꯕꯨ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯧ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯃꯕꯨ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯊꯣꯏꯕꯤꯅ ꯈꯜꯂꯤꯕꯁꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯥ ꯃꯎ ꯐꯕ, ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ, ꯑꯗꯨꯒ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅꯤ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯊꯣꯏꯕꯤ, ꯔꯥꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯅꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯍꯤꯡ ꯑꯍꯤꯡ ꯃꯀꯦ ꯁꯦꯝꯂꯒ ꯆꯠꯄ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛ ꯀꯦꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯇꯥꯕ꯭ꯔꯣ ꯏꯅꯦ? ꯑꯩ ꯂꯥꯛꯏꯌꯦ"꯫ ꯍꯩꯃꯥ, ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ? ꯊꯣꯏꯕꯤ, ꯅꯪ ꯊꯣꯡꯗꯣ ꯑꯝꯇ ꯍꯥꯡꯇꯣꯛꯎꯆꯣ꯫ ꯍꯥꯕꯁꯤ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯒꯅꯦ, ꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯍꯜꯂꯝꯃꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯕ ꯅꯨꯄꯥꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯕꯤꯗꯤ ꯈꯥꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯕꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯈꯥꯕ ꯑꯗꯨꯗꯤ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯨꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅꯁꯨ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯅꯪꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ꯫ ꯅꯪꯉꯣꯟꯗ ꯑꯁꯣꯏꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯅꯪꯒꯤ ꯃꯤꯠ, ꯅꯈꯣꯡ, ꯅꯈꯨꯠ ꯀꯩꯝꯇ ꯁꯣꯏꯗꯦ꯫ ꯁꯦꯜ ꯌꯥꯝꯅ ꯐꯪꯅꯤ"꯫ ꯍꯥ, ꯀꯔꯤꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯍꯣꯏ, ꯑꯗꯣ ꯏꯃꯨꯡ ꯆꯪꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯃꯣꯔꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ꯫ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏꯍꯧꯔꯕꯅꯤ, ꯊꯣꯔꯛꯑꯅꯤ꯫ ꯑꯗꯣ ꯊꯣꯏꯕꯤ, ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤꯗꯅ꯫ ꯑꯩꯗꯤ ꯊꯕꯛ ꯌꯥꯝ ꯂꯩꯌꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯑꯃꯝ-ꯑꯊꯦꯡꯗ ꯊꯣꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ꯫ ꯇꯥ ꯈꯥꯕ ꯍꯣꯏ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ꯫ ꯈꯥꯕ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ? ꯏꯃꯥ ꯏꯆꯥꯁꯨꯅꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯂꯧꯕ ꯂꯥꯛꯇꯕ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯍꯣꯏ ꯏꯅꯦ꯫ ꯑꯗꯣ ꯏꯅꯦ, ꯊꯣꯏꯕꯤꯁꯤꯕꯨ ꯑꯩꯈꯣꯏꯒ ꯀꯔꯝ ꯀꯥꯟꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯃꯤꯟꯅꯕ ꯌꯥꯒꯗꯒꯦ? ꯌꯥꯔꯗꯕꯅꯤ, ꯌꯥꯔꯗꯕꯅꯤ꯫ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯩꯔꯗꯤꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯗꯣꯏꯅꯤ꯫ ꯑꯗꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯨ ꯌꯥꯝꯃꯤ, ꯑꯗꯨꯅꯅꯦ ꯀꯨꯏꯊꯔꯒꯨꯝꯁꯤ꯫ ꯍꯣꯏ ꯍꯣꯏ ꯏꯅꯦ, ꯆꯠꯂꯁꯤ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯑꯗꯣ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯗꯕ ꯀꯨꯏꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯔꯥꯅꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯅꯪꯁꯨꯅꯦ ꯉꯁꯤꯗꯤ ꯄꯨꯟꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯗꯨꯅꯅꯦ ꯔꯥꯅꯤꯗꯒꯤ ꯅꯪꯅ ꯁꯦꯠꯅꯅꯕ ꯐꯤꯖꯣꯜ ꯑꯃꯁꯨ ꯄꯤꯌꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯃꯗꯨꯕꯨ ꯁꯦꯠꯂꯒꯅꯦ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯇꯣꯏꯅꯤꯀꯣ"꯫ "ꯏꯃꯥ, ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ? ꯏꯃꯥꯒ ꯔꯥꯅꯤꯒ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯣ꯫ ꯑꯩꯗꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯖꯍꯧꯒꯦꯗ"꯫ ꯃꯗꯨ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯆꯠꯂꯒ ꯂꯩꯔꯒ ꯅꯪꯕꯨ ꯅꯇꯣꯝꯇ ꯊꯅꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯐꯤ ꯑꯗꯨ ꯁꯦꯠꯆꯤꯟꯖꯔꯨꯔꯣ꯫ ꯊꯣꯏꯕꯤꯁꯨ ꯋꯥꯗꯤ ꯑꯝꯇ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯔꯥꯅꯤꯅ ꯄꯤꯔꯛꯄ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤꯗꯁꯨ ꯀꯅꯥꯝꯇ ꯆꯠꯄꯁꯨ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗꯤ ꯃꯕꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯈꯟꯖꯔꯛꯏ, "ꯀꯗꯥꯏꯗꯅꯣ ꯏꯃꯥꯒ ꯔꯥꯅꯤꯒꯅ ꯑꯩꯕꯨ ꯄꯨꯔꯤꯁꯤꯕꯣ?
ꯃꯈꯣꯏꯁꯤꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯣꯏꯗ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯐꯠꯇꯕꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯈꯤꯗꯦ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯇꯣꯜꯂꯕꯤ ꯅꯅꯥꯏ ꯑꯩꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯅꯍꯥꯛꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯜꯂꯕ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯏ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯤꯁꯨ ꯀꯨꯏꯅ ꯆꯪꯅꯗꯕ ꯑꯣꯏꯕꯒꯤ ꯃꯐꯝ ꯑꯗꯨ ꯎ ꯋꯥ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯅ ꯌꯥꯝꯅ ꯁꯣꯡꯅ ꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯠꯇꯁꯨ ꯇꯥꯕ ꯎꯗꯦ꯫ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯈꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯑꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯕꯨ ꯃꯤꯒ ꯂꯩꯕ꯭ꯔꯅꯦ? ꯂꯩꯌꯦ꯫ ꯌꯨꯝꯁꯤꯒꯤ ꯐꯤꯕꯝꯁꯦ ꯎꯔꯒ ꯅꯪꯕꯨ ꯀꯤꯔꯕ꯭ꯔꯣ? ꯀꯤꯒꯅꯨ ꯀꯤꯒꯅꯨ, ꯏꯃꯥꯁꯨ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯃꯐꯝ ꯑꯁꯦ ꯈꯔ ꯃꯟꯕ ꯑꯗꯨꯒ ꯌꯨꯝꯊꯣꯡꯄꯣ ꯑꯣꯏꯕ, ꯑꯗꯨꯅꯅꯦ ꯅꯪꯅ ꯀꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯃꯐꯝ ꯑꯁꯤꯗꯤ ꯃꯤ ꯂꯩꯅꯕ ꯃꯐꯝꯅꯤ, ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯀꯤꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯃ ꯑꯅꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯔꯥꯅꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯥ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯅꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯅꯪꯅꯦ ꯃꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ꯫ ꯑꯩꯒ ꯔꯥꯅꯤꯒ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯨꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯕ ꯀꯤꯒꯗ꯭ꯔꯣ? ꯌꯥꯅꯤꯌꯦ, ꯀꯤꯔꯣꯏꯌꯦ ꯏꯃꯥ꯫ ꯏꯃꯥ ꯍꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯨꯔꯣ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯐꯝꯃꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯕꯤꯅ ꯊꯪꯅꯕ ꯀꯥꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯉꯥꯡꯅꯔꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯊꯣꯏꯕꯤꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯐꯖꯅꯗꯤ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯒ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯕ ꯅꯨꯄꯥ ꯈꯥꯕ ꯑꯗꯨ ꯊꯣꯏꯕꯤꯅ ꯐꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕ ꯀꯨꯏꯔꯔꯣꯏꯗꯕꯅꯦ ꯍꯥꯏꯅ? ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ, ꯏꯃꯥꯒ ꯔꯥꯅꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯅꯪꯗꯤ ꯄꯪꯕꯅꯤꯅ ꯏꯅꯦꯒ ꯔꯥꯅꯤꯒꯅ ꯁꯤꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯃꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯒꯤ ꯏꯃꯥ ꯍꯣꯏꯅꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯒꯗꯧꯔꯤꯕ? ꯊꯣꯏꯕꯤ, ꯅꯪꯁꯦ ꯏꯃꯥꯒ ꯔꯥꯅꯤꯒꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯌꯣꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯅ ꯅꯪꯒꯤ ꯅꯃꯤꯠ, ꯅꯪꯒꯤ ꯊꯃꯣꯏ, ꯊꯕꯣꯝꯕꯤ, ꯑꯗꯨꯒ ꯅꯈꯨꯠ ꯅꯈꯣꯡ ꯈꯨꯗꯤꯡꯃꯛ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯌꯣꯟꯊꯣꯛꯀꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯏꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯕꯥꯔꯅꯤ, ꯅꯪꯗ ꯅꯠꯇꯦ꯫ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯃꯈꯩ ꯂꯩ꯫ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯑꯁꯤ ꯌꯣꯜꯂꯒ ꯅꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯣꯏ, ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯍꯧꯔꯒ ꯂꯣꯏꯔꯦ, ꯈꯪꯉꯕ? ꯑꯗꯨꯅ ꯂꯥꯛ, ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯊꯣꯏꯕꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯈꯥꯕꯅ ꯊꯥꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯗꯨ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯗ ꯌꯣꯠꯂꯤꯅ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯁꯨꯔꯦ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯏꯁꯦ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯀꯞꯆꯕꯁꯦ ꯇꯥꯕꯤꯗꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯑꯁꯦ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯌꯣꯟꯗꯣꯏꯅꯤꯁꯨ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯝꯕꯩ ꯂꯩꯇꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨ ꯏꯇꯥ, ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯑꯩꯁꯨ ꯑꯌꯣꯛꯄꯤ ꯏꯟꯗꯣꯝꯆꯥꯅ ꯁꯦꯜꯒꯤꯗꯃꯛꯇ
ꯃꯤꯍꯧꯗꯨꯅ ꯑꯩꯕꯨ ꯈꯥꯕ ꯍꯩꯕ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯣꯟꯊꯣꯛꯂꯝꯕꯅꯤ꯫ ꯑꯩꯁꯨꯅꯤ, ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯁꯦꯜꯍꯧꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯏꯇꯥ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤꯗꯤ ꯊꯣꯏꯕꯤ ꯀꯧꯏ꯫ ꯑꯩꯒꯤꯕꯨꯗꯤ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯑꯗꯨ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯏꯁꯣꯔ ꯀꯟꯅ ꯈꯨꯔꯨꯝꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤ ꯈꯔ ꯈꯟꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯈꯟꯕꯤꯔꯛꯇꯅꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯖꯁꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯗꯗꯤ ꯌꯦꯡꯁꯤ꯫ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯔꯣꯏꯌꯦ ꯊꯣꯏꯕꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯝꯂꯤꯕ ꯃꯐꯝꯁꯦ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯥꯕꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯉꯥꯛ ꯁꯦꯜꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯄꯗꯒꯤ ꯀꯞꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯥꯕ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛꯀ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯌꯥꯝꯕ, ꯇꯨ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ꯫ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯃꯁꯤꯗꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯈꯟꯕꯤꯔꯣ꯫ ꯍꯥꯏ ꯈꯥꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯉꯥꯛꯇꯅꯤꯅꯦꯍꯦ꯫ ꯃꯥꯅꯤ ꯏꯌꯥꯝꯕ, ꯑꯩꯅ ꯐꯥꯔꯛꯄ ꯅꯨꯄꯤꯁꯤꯡ ꯍꯥꯏꯔꯦꯗꯅ꯫ ꯅꯅꯥꯎꯗꯤ ꯍꯅꯨ ꯍꯟꯊꯤ, ꯑꯗꯨꯒ ꯃꯧ ꯅꯍꯥꯒꯗꯤ ꯀꯌꯥ ꯊꯋꯥꯏ ꯇꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯆꯍꯤ ꯅꯧꯔꯤꯕꯁꯤꯡ ꯑꯁꯦ ꯈꯟꯗꯨꯅ ꯑꯣꯏꯅ ꯐꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯅꯨꯄꯤ ꯂꯧꯗꯧ ꯁꯔꯨꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯜꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯑꯗꯨ ꯈꯥꯕ, ꯇꯨ ꯑꯥꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯀꯨꯆꯨ ꯈꯔ ꯉꯧꯕꯤ ꯑꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯅꯌꯥꯝꯕꯒꯤꯗꯤ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕ, ꯑꯁꯣꯝꯒꯤ ꯀꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯉꯥꯏꯕꯤꯔꯣ꯫ ꯅꯅꯥꯎ ꯃꯤꯠꯅ ꯀꯨꯞꯄꯗ ꯏꯌꯥꯝꯕꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯄꯤꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯥꯕꯗꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ puthokhige ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯣꯏꯗꯕꯒꯤ ꯀꯞꯇꯨꯅ ꯈꯥꯕꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯥꯗꯣꯛ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯃꯤꯐꯠꯇ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯔꯣ? ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯁꯥꯍꯤꯡ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯅꯪꯅ ꯆꯤꯟ ꯑꯗꯣ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯐꯤꯕꯨꯟ ꯅꯝꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯁꯣꯔꯣ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯇꯨ ꯎꯔꯦꯗꯅ ꯊꯣꯏꯕꯤ, ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯁꯤꯕ ꯉꯥꯏꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯄꯨ ꯊꯧꯅꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯁꯣꯔꯕꯨ ꯀꯟꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯥ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅꯅꯕꯗꯨ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯑꯃꯃꯝ ꯌꯦꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯆꯥꯅꯅꯕꯗꯨ ꯆꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯆꯥꯅꯅꯕ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯦꯝꯂꯕ ꯆꯥꯛꯂꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯅꯤꯡꯊꯧꯅ ꯆꯥꯅꯔꯤꯕ ꯆꯥꯛꯂꯦꯟ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯑꯃꯨꯛ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯕ ꯑꯣꯏꯔꯗꯤ ꯑꯁꯨꯃꯥꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯍꯥꯎꯅ ꯑꯗꯨꯒ ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯗꯨꯅ ꯀꯔꯤꯒꯤ ꯄꯤꯖꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣই ꯃꯌꯥꯝ ꯑꯁꯦ ꯏꯁꯥ ꯏꯔꯨ ꯐꯅ ꯂꯩꯅꯅꯕ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯃꯕꯨ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯄꯥꯝꯗꯦ, ꯑꯗꯨꯒ ꯂꯩꯁꯨ ꯂꯩꯕꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ, ꯀꯩꯅꯣꯕ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯍꯩꯔꯣ? ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥꯁꯨ ꯃꯁꯛ ꯈꯪꯖꯗꯦ,
ꯃꯈꯣꯏꯅ ꯑꯩꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯏꯕꯣꯛ ꯐꯠꯇꯕꯤ ꯑꯗꯨꯒ ꯊꯝꯕꯤꯔꯝꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯦ ꯏꯕꯣꯛ ꯐꯠꯇꯕꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯧꯅꯅꯕꯗꯤ ꯆꯦꯜꯂꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕꯗꯗꯤ ꯅꯪꯁꯦ ꯅꯃꯥ ꯑꯌꯣꯛꯄꯤ ꯑꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯅꯪꯁꯨ ꯋꯥꯕ ꯌꯥꯕꯗꯤ ꯋꯥꯔꯕꯖꯥꯠꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯁꯨ ꯌꯦꯡꯉꯨ, ꯏꯃꯥ ꯄꯥꯕꯅ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯄꯗꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯤ ꯑꯉꯥꯡꯁꯨ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯏꯃꯥ ꯄꯥꯕꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏꯅꯤꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯄꯨꯟꯁꯤꯗ ꯑꯋꯥꯕꯗ ꯇꯥꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ? ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯕꯅ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯃ ꯃꯍꯥꯛ ꯇꯨꯝꯗꯕ ꯃꯈꯩ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯃꯍꯥꯛꯄꯨ ꯑꯋꯥꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯥꯕ ꯃꯊꯟꯇ ꯑꯣꯏꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯔꯥꯏꯕꯛ ꯐꯕꯅ ꯅꯈꯣꯏꯕꯨ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯁꯥ ꯑꯗꯣ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯇꯣꯝꯕꯥ, ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕꯗꯨ ꯄꯤꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯆꯥꯅꯅꯕꯗꯨ ꯌꯦꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯣꯏꯔꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯥꯕꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯟꯕꯤꯔꯛꯇꯅꯕ ꯍꯥꯏꯅ ꯂꯥꯏ ꯀꯟꯅ ꯅꯤꯡꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯒꯁꯨ ꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯒꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯀꯞꯇꯨꯅ ꯌꯦꯡꯅꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕु ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯈꯥꯕꯗ ꯍꯥꯏꯔꯛꯏ, ꯈꯥꯕ, ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯍꯤꯡꯅ ꯑꯗꯨꯃꯛ ꯄꯤꯔꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯗꯣ ꯏꯁꯥꯅ ꯑꯗꯨꯃꯛ ꯂꯧꯊꯣꯛꯆꯔꯒꯦ꯫ ꯌꯥꯏꯌꯦ ꯏꯌꯥꯝꯕ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯒꯅꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯦ ꯆꯦꯛꯁꯤꯟꯅ ꯄꯨꯟꯁꯤꯜꯂꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯦ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯁꯦ ꯄꯨꯟꯁꯤꯟꯕꯤꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯅ ꯇꯣꯡꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤꯗꯨ ꯃꯁꯥ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯥꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯃꯈꯣꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯁꯤ ꯆꯪꯉ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯆꯣꯡꯊꯍꯧꯔꯁꯤ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯤꯡꯅꯅꯕꯒꯤ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯕꯁꯨ ꯁꯤꯕ, ꯃꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯏꯁꯥ ꯍꯤꯡꯖꯅꯕ ꯍꯣꯠꯅꯕꯗ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛꯅ ꯐꯔꯕꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯖꯍꯧꯕꯁꯨ ꯌꯥꯏ꯫ ꯍꯣꯏ ꯊꯣꯏꯕꯤ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯠ ꯑꯁꯤ ꯁꯝꯅꯗꯨꯅ ꯍꯦꯛꯇ ꯆꯣꯡꯊꯈ꯭ꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯣꯡꯊꯈ꯭ꯔꯦ ꯈꯪꯕꯒ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯐꯥꯅꯅꯕ ꯍꯥꯏꯅ
ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯎꯃꯪꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯑꯁꯣꯡꯕ ꯎ ꯋꯥ ꯀꯌꯥ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯝꯕꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤꯕꯗꯨ ꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯂꯝꯕꯤ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯅ ꯊꯣꯏꯕꯤ ꯑꯗꯨ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯁꯣꯛꯂꯤꯕ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯀꯣꯛꯇ ꯁꯣꯛꯑ ꯃꯥꯜꯂꯤ, ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯏꯄꯨ ꯃꯥꯏꯕ ꯑꯍꯩꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯔꯁꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟꯕꯨ ꯄꯨꯗꯨꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯤꯅꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯏ ꯑꯗꯨꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯏ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯦꯝꯂꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯁꯤꯗꯒꯤ ꯍꯥꯞꯄꯤꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗꯁꯨ ꯂꯩꯔꯤ." "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ?" "ꯏꯕꯦꯝꯃ, ꯅꯪꯕꯨ ꯁꯣꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯕ꯭ꯔꯥ?" "ꯄꯥꯕꯨꯡ, ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯕꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯏꯃꯥ ꯏꯄꯥꯅꯁꯨ ꯑꯃꯠꯇ ꯌꯣꯛꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯊꯣꯏꯕꯤꯁꯤꯅ ꯐꯠꯇ꯭ꯔꯕ ꯃꯕꯣꯛ ꯑꯃꯅ ꯌꯣꯛꯂꯛꯏ ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯐꯠꯇꯕ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯔꯤ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯑꯗꯣ ꯏꯄꯨ ꯃꯥꯏꯕ, ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯏ ꯑꯁꯤ ꯈꯔ ꯂꯧꯕꯤꯗꯨꯅ ꯏꯇꯥꯒꯤ ꯏ ꯑꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯒꯤ ꯏ ꯈꯔ ꯂꯧꯔꯒ ꯊꯣꯏꯕꯤꯒꯤ ꯏ ꯑꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯗꯨꯗꯤ ꯆꯥꯟꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯁꯤꯗꯒꯤ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯒꯤ ꯏ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯏ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯕ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯁꯤꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏ ꯑꯁꯤꯒ ꯀꯝꯗꯧꯅ ꯆꯥꯟꯅꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯄꯨꯁꯨ ꯈꯪꯗ꯭ꯔꯤ꯫ ꯑꯗꯣ ꯑꯩꯅ ꯁꯦꯝꯒꯗꯧꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯁꯣꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯏ ꯆꯥꯟꯅꯕ ꯑꯗꯨꯅ ꯈꯛꯇꯃꯛ ꯁꯦꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯁꯦ ꯄꯥꯛꯅ ꯍꯦꯛꯇ ꯆꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯥꯒꯩ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯃꯗꯨ ꯈꯛꯇꯃꯛꯅꯤ ꯆꯥꯟꯅꯒꯗꯕ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯋꯥꯐꯝ ꯑꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯅꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯦꯝꯕꯤꯔꯒ ꯊꯣꯏꯕꯤꯒꯤ ꯑꯁꯣꯛꯄꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯤꯞꯂꯒ ꯂꯩꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯐꯝꯗꯨꯅ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯏꯕꯤꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯉꯛꯁꯝꯗ ꯇꯥꯔꯤꯕ ꯑꯃꯨꯕ ꯗꯥꯛ ꯑꯗꯨꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕ ꯑꯁꯦ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯨ ꯌꯦꯡꯉꯨ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯉꯛꯁꯝꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯊꯥꯖꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯈꯤꯕ ꯗꯥꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯉꯁꯥꯏ ꯍꯤꯗꯥꯛ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏ ꯑꯗꯨꯒ ꯆꯥꯟꯅꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯈꯧꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯆꯍꯤ ꯑꯗꯨꯕꯨ ꯀꯌా ꯁꯨꯔꯕꯒꯦ?" "ꯏꯃꯥ, ꯑꯩꯗꯤ ꯆꯍꯤ 19 ꯁꯨꯕꯗ ꯉꯥꯏꯔꯤꯌꯦ." "ꯑꯗꯨꯗꯤ ꯆꯍꯤꯁꯤꯁꯨ ꯃꯥꯟꯅꯔꯤ꯫
ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯣꯛꯄꯤꯔꯝꯃꯤ ꯍꯥꯏꯕ ꯐꯠꯇ꯭ꯔꯕ ꯅꯕꯣꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ. ꯏꯕꯣꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯤꯀꯣꯏ ꯀꯧꯏ. ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯨꯄꯤ ꯊꯥꯖ ꯑꯗꯨꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯠꯇ꯭ꯔꯕꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯤꯀꯣꯏ ꯑꯗꯨꯅ ꯅꯪꯕు ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯒꯗꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ? ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯐꯖꯅ ꯂꯤꯕꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯤ. ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯨꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯑꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯐꯪꯖꯕ ꯑꯗꯨꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯏꯕꯤ ꯑꯗꯣ ꯃꯄꯥ ꯃꯃꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨꯁꯨ ꯊꯣꯏꯕꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ.